Heibok Ching Reserve Forest ki manung chalhanba yaona Tampaki tongan mafam singda leiriba Ching macha sing survey tounaba leingakna warep loukhiba si Kanagumba Mee-Oi Natraga Phurup Amatagi Maiyokta chathaba thaurang natte aikoi pumnamaki yaifanabani haina Forest amadi Environment and Climate Change Minister Biswajit na phongdokhre wafam asing asi Directorate of Environment and Climate Change ki Climate Change Adaptation Program gi makhada paikhatpa Conservation of Uningthau gi saruk ama oina Thongzu Assembly Constituency ki manung chenna Koirou de Leiba, Koirou Lakpa, Laishangi, Masaikolda, Uningthau Pambi Singh Thabagi Thoramda, Minister na phongdokhibani, Thoramaduga Mari Leinana Paumi Singa Unavada, Minister na Hai, State ki U Oiriba Uningthau Yokhatpaga Iroinana, Aikoigi Akoibagi Kalngakuna Thambada, Mateng Oinava Thoranga si Paikatpani, Amaromda, Heibok Ching yaona Tampaki mafam kaya de Leiba, Ching macha Singda, Hauriba, U Pambi Singh, Nomo Magi Mayeng Tarakpa, Masina Aikoigi Akoibagi Kalda, Akaiba Pirakpa kaya si Yenglaga, Aikoi pumnamaki tungi punsigi damak leingakna Heibok Ching yaona Ching macha singa sida meeting changba haurakpani haiki paumi singa unaba adugi khudong chaba lauduna online da electric prepaid recharge tauba yadabagi matangda hangba wahangda power gi minister su oiriba Biswajit na hai online gi khuthang da recharge tauba yadi haiba wafam adu athuba matamda official singa tanaduna yana bokhona bagaloinana electric recharge tofam singa si masing hengat hanna bokhona gani haina su phongdoki sapling se koi honorable chief minister na thousands of the sapling ama mana sinbire duga koi gi tongan forest department su 40,000 ama su toragar every nook and corner abadi chingya tama puna maksing sta koi gi state ki oriba u se matam amada uning thau haibasina yum sanana bagi thongna oina bagi oramba se hujik su pagi value mangbanati haribo uning thau se akona preserve ta hokdabadagi mangi bo potuna maksing masi koi historically horokpadagi adu state ki oriba u se akoi mapung phana lehengadagen habigi porane duga sagi Heibok Ching gi matang si cabinet na koi initial declaration ama tawriba posi koi lairiba mall hill myam jingse mangsela kujina marum warkanda koi de Imphal da manung se da koi sabagi changna draga tuan ba ya na sum torok posi masi koi sangkol udraga de tungda lakada posing sina sing sigumba mall macha jingje koi peripheral da lejing sum mangsela gadi koi gi laiba forest mang batare hadina honorable chief minister gi lejing makada koi cabinet na khanar kanda initial declaration tawre har kanda koi na any community taramba yai hariba jingdo koi na magi mogi su alternative oiba posing sarkar na dona madung wari saraga lakada pol ngakne duna koi na mamangda akaiba mayam ama torga su sidagi chumthoga chatpa yai adu sidagi chuminar kanda tungda lakada generation da koi na sima ku semgolaga afaba thabak tormi haibadu urminar bagi tanja oire aduna tawmina si habi wakhal ndo ai message galona ai tham Nakalamaromda Udingthau Pambi Thabagi Thaurangasi Assembly Constituency Singi MLA Singa Kusam Naraga Paikhatgani Loinana Thakriba Upambi Singa Sigi Chada Maripuromdi Hinghanna Bakhonagani Haina Directorate of Environment and Climate Change ki Director Dr. Taurangbam Brajakumar na phongdorakle ngasi koirau da pangthokiba thauram aduga mari lenana SKTV News ka khanana unabada mahakna hai malem pumbagi oina ai ngasa nongju nungsagi khal kaitharakpa sina maram moiraga Manipur da su ai ngasagi chauna ahongba lakpa si mayoknanaba lokhalakpa thaurangi manung chenna uningthau thabagi thabaga si paikhatpani climate resilient oiba u makhalasi thabana aikhoigi akoibagi fibam fagat hanbata natana ngasigi mirol asina state 3 oidiba uningthau bu uba phangdriba si thaurang asina uba phanghangani ubang laigi masai kol sing school amadi college na chingba mafum kaya yauna chingkhong chingya singda uningthau thabagi thaurang asi chathagani haiki Upambi sigi mating na koi sumba climate change ki impact se adung mati khandan gane habigi scientific reports si based tawra kan dai khona Manipur su uwa yam thajan bagi drakar la pom la aduna masu uwa thajan bagi honra ko padum se sta koi Manipur de ki thain de lejira la badum sana jaraba climate resilient oira badum bo state ki su plan tree oiriba sumba uning thong se masi amuna hingala laga koi bagi Manipur ki phom anam bada masi uning thong phangan bagi pandum da khona normal ko sar ko neta